मरुइबा पाव नुमित 15 फाजलक्लबा फावबा कमल बाबूगी लंगला लंजिन खंगदना लेरक्लबदा महाकी लोइनबी अमदी इमागी मैरागी कन्वेनर यावना मियोय खरना गवर्नर उनबा लाकबदा पुलिसना मखोयबु डिटेन तौदुना थमख्रे नुमित कुन हुमदोइनी चुपना मणिपुर की डिस्ट्रिक्ट मापंदा मोबाइल इंटरनेट डेटा सर्विस सिंग थिंजुलुरबा मतुंग ngasiदगी हौना अमुक मतम खरगी ओइना कोमथोखरे जिरीबाम द फत्तबा मियोय खरन इंसिलगा महौसादगी लेजरंबा इंगतप्पा थुगाई रखिबनी हाइना चीफ मिनिस्टर नोंथोंबम बीरेन सिंह न फोंदोखरे अमदी नोने डिस्ट्रिक्ट की रेसनिंग एजेंट सिंगी पिफम थोकपा ऑनोरेरियम पिथोक्तना थंबगी मायोक्ता जेएससी ने ngasi नोंग्याइदगी नेशनल हाईवे 38 मतम कक्तब इकोनॉमिक ब्लॉकेट लाउथोखरे खरमजरी ISCOM मणिपुरी पाव मिरेंग ताबिरी बखवाई पुनमकपु तारामना ओक्सरी हौजे पाव संदोकना पिजरी ngasiga thana numit 15 ni fazilaklaba fawbada leimakhongda leiba army camp ta changkhiba laisram kamal babu bu hauzik fawba thiba khangdana leiriba asidagi pendraba mahaki loinabi laisram ongbi koizam bela rani na manipur ge governor unaba lakpada ngasi numit yungba matung khara helakpa matamda manipur police ki team amana detain tawduna thamkhre laisram ongbi koizam bela rani na imagi mairagi convener ti sujata ga loinana कंगला गेट ममांगदगी मखा पांगना राजभवन तमना हाइथरखे राजभवन मपा यौरक्त्रिंगै ममांगदगी हानना खुरक हांगदना लेरंबा मणिपुर पुलिस की मरु ओइना सिटी पुलिस स्टेशन की मसिंग यामलबा नुपी पुलिस की टीम अमना लाइस्रम ओंगबी कोइजम बेला रानीबो मखा ताना सतहंदना फाजिंदुना थमखे तुंगदा इम्फाल वेस्ट डिस्ट्रिक्ट पुलिस की पेट्रोल कार अमा लाकलगा बेला रानी लोइनना महाकलाकमिनबा मचानुपी निहाइबा अमगा कार अदुदा हावकत्तुना पुखी ngasi ayuk angan ba matam haibadi pung 10 lom taba matamdagi hauna राजभवन ममांगदा मी अमदी मखल अमतगी गाड़ी अमता अवांग पांगना चटहन खिदे मसीदा नतना कंगला गेट ममांगदगी हौना मखा पांगना सु गाड़ी अमता चटहन खिदे लंबी थाखिबा परिंग हाइरगदी इम्फाल पोस्ट ऑफिस माइकैदगी मनिंग तमना लाखिबा गाड़ी खुदिंगमक कैसांपा जंक्शन लोमदा लंबी थाखे मसीना मरम ओइरगा ngasi nganna इम्फाल की अकोइबदा यामना चाउना ट्रैफिक जाम थोखनखे लाइस्रम कमल बाबूगी लोइनबीना मणिपुर की गवर्नर उनबा लाकपदा करिगिदमक असुक यामना चाउना सिक्योरिटी की अकनबा सेक्शन थौरांग लौखतखिबनो हाइबगी सबसाबा मरम खंगबा ngamdre नुपी पुलिस सिंगना राजभवन की गेट ममांगदा ब्लैंकेट खरसु पैदुना करिगुम्बा खरा थोलकपा याबगी मोंगदा हानना सेम सादुना लेखिबा उखी बेला रानीबो पुलिस न लौखतुना पुद्रिंगै ममांगदा इमागी मैरागी कन्वेनर टी सुजाताना पुलिस सिंग अदुदा नुमित कयानी मपुरोइबा थीबा खंगदना लेरक्लबी बेला रानीगा महाकपुन्ना मणिपुर की गवर्नर का अमुक्ता उनगे हाइना लाकपने गवर्नर का उनदुना मणिपुर लेंगा की माइकैदगिदी मखोइगी तौफम थोकपा मथौ तौरी अदुबु आर्मी की माइकैदगी मरु ओइना GOC 57 माउंटेन डिवीजन अमदी मसिगा मरी लेनरिबा मिनिस्ट्री ऑफ डिफेंस की माइकैदगी वाही अमा फावबा हाइदना लेबबो गवर्नर की माइकैदगी दक्षिण बिना बहाइजबा लाकपनी हाइखी मिगी बवा दुमित्रा गानी मांगा का करिनो बा हागी खल्लो का नो ज्ञान घर का तामिना से यूनिफॉर्म की थप तौलसी दुमित्रा गानी थी बखंगना ले बसे तोगा पे हरासमेंट में याव रे बनी को मार के ते हाय बने मी यानी हमला का गोगना तो का रिक्वेस्ट तो के हम से आराम को पेरो ये मैं अब तो रकम से
Maru oina handak numit kharani gi mamangda Jiribamda misimina yauna thokiba thodok sing adudagi hauraga lengak na lamdam asida oirakhiba law and order gi phibambu laksinnabani haiduna numit kun humdoini chupna Manipur gi district mapanda November gi tang 13 tagi hauna thamlakhiba mobile internet amadi mobile data services gi athingba sing adu ngasidagi hauna longthokkhre Hairiba athingba si hanana Imphal West, Imphal East, Bisnupur, Thoubal, Kakching, Kangpokpi, Churachandpur, Jiribam amadi Farjol district ta thamlambani ngasi Manipur gi governor gi mingda home gi commissioner N Ashok Kumar na thokiba official oiba order amada hairiba athingba asi telecom services public emergency or public safety rules 2017 gi makhada lokthokibani hairi athingba si lokthoklabasu internet sizinariba miyamgi mahusagi punsida akaiba piba yaba thabak satharakpa thengnarabadi komthokliba athingba ase amuk hanna thamjilakpa yai haina su khanghalakle Jiribamda fattaba miyoi kharana insillaga mahausadagi leijaramba ingtappa thugai rakhibani haina Chief Minister N Biren Singh na phongdokre Manipurda inner line permit system chanakhiba ngasi chahi manga mapung farak pagaloinana Manipur startup scheme 2.0 gi makhada beneficiaries phangkhraba IDPS singa interaction tawbagi program ama BJP na luchingba government ki minister sing MLA sing home department forest department CSO student organization IDPS amadi tongan ba district singdagi lakpa BJP karyakata kayana saruk yaduna ngasi palace compound leba city convention center da pangthokiba program da athoi ba mithunglen oina saruk yakhiba chief minister N Biren Singh na phongdokhibada lengak asina irang asida awa ana taraba IDPS sahum rom Manipur startup scheme 2.0 gi makhada thabak piduna makhoigi kanaba kaya fanghanduna masagi senthok lambi leijaba ngamhankhre hairi makha tanasu leiriba company organization kayaga tied up tawduna thabak pinaba honakhigane Chief Minister na makha taraduna hai Manipurda statehood fanglaba matung India lenga ki Prime Minister Narendra Modi amadi Union Home Minister Amit Shah na Manipur gi yelhaumi singi kan khanbiduna ILPSC PB rakhibani tongan ba CSO Mahir Roy Loop Singh amadi lengak asina kanna hotnaduna ILPSC yamna wana fangkhibani haibase aikhoina kawroidabani post independent matamda tribal state ahom haibade Mizoram Nagaland amade Arunachal Pradesh khaktada ILP pirami adubu aikhoigi oina chada yankhaini thoigi general population leina ILP pirakliba ase aikhoigi leiramliba unique oiba culture amadi tradition ase yengduna aikhoigi phurup asibu kanjanaba India lengak na ILP pirakhibani ILP chatnaba chahi manga suraba fauba official singna thamoi singna implement tawba ngamde implement tawriba aikhoina thamoi singna thabak tawba ngamdrabadi leibak kanba ngamloi official sing thamoi singna thabak tawbiyu lana tawramba tarabade chapchana logi matung ina action logani haikhi Amaromda handak Jiribamda thokiba yamna nungaitaba thodok sing ase mi fattaba kharana insillaga laiminariba community singi marakta ingtappa thugai khibani Jiribamda khundariba mar thadau amadi maitai singi organization sing punna peace committee semduna wari saduna ingtapna lairamba adu fattaba mioi kharana insillaga ingtappa thugaibani haibase chapchana khangle maramaduna Aikhoi unity oina laisi asoiba taknaduna aikhoi amata oina punsinduna chap manana
lepa numita Manipur gi irang asi loiba ngamgani haike ngasi thoram aduda Jiribam district ki inner line permit facilitation center amasu video conference ki khuthangda chief minister N Biren Singh na sanga khibaga loinana lamdam asida ILP fangna bachangsen khiba ihauda thawai katkraba athauba sapam Robin Hood ki photo lasu haikat lekat tamduna ikai khunaba utkhibaga loinana ILP gi ihau sagalakhi ba CSO amade student organization singi miyoi sing dasu achamba khudol piduna ikai khumnabasu utkhe Nakal amaromda ngasi ayuk pung 12 taba matamda Jiribam district asida matam kuina saba loiraba inner line permit facilitation center Manipur gi chief minister N Biren Singh na video conferencing gi khuthangda hangdokre hangdokpagi thoramadu da Jiribam gi deputy commissioner Krishna Kumar SP Jiribam Khamnam Robinson ADC Jiribam Des Manoranjan amadi official kyasu saruk yakhi Kumza ing lising aniga taramapangi aroi basaruk-tagi lising aniga kunithoy-gi ahoba saruk phawbagi honorarium pibina bawakat matam sang na tabidana lakpadagi None district rationing agent Joint Action Committee na makhoy-gi demand sing phangdriba phawba ngasi ahing nongyai-dagi hauna National Highway number 38 ta matam kaktaba economic blockade lauthokre mari lainaba district ki khuthangda chief minister Nongthombam Biren da phawba memorandum pisinduna taknaduna lakhiba demand sing pikiba matamgi manungda thabakta onthoraktabagi mayokta hairiba khongthang asi lawrakpani haina JSS gi chairman ke Atun Gonmaina phongdorakle mahakna makha tana phongdorakhibada laingak asina reasoning agent singi wakat ngasi phawba tabidana lakli covid pandemic laikhiba chahi singda isagi thaudangdagi thoidok hendokna miyamgi mateng pangduna lakhiba agent singi tawbimal utpadi lairadana aikhoigi fangfam thokpa honorarium ngasi phawba pibidana lairi maramasina laingakna aikhoigi fangfam thokpa honorarium sing athuba matamda pithokpiu haikhibaga loinana economic blockade asigi manungda thoganingdaba thaudok tholokpa khudingmak laingakna daita pugadabani haikhi part tegina 2022 first part phawbagi agent ama oibagi phangpham thokpa honorarium p dabagi akoi wakat yam tawkhre CM da natraga DC gi through da mayam da khanghan lakpani adubu ngasi phawba wa se tabi dabagi date 7 gi December phawba akoina automatum deadline pi khre adubu pesu moina answer phangdabagi aphoji akoi agitation hawragani maramdi agitation date 9 midnight tegina National Highway 2037 ikuni blockade hawragani haibisi mayamna khanghanjari aduna asigi blockade manung sida mayamna su area gi village authority CSO kayamarum na support to view haina mayamda dum khanghanjari makhataba pau pizza dringaida atenme break amatang lagzari Admission open. Honeycomb Foundation School Mongsangi Bore Makongi English ngani kun mga kuntaruki oina academic session day care dagi class 3 fawgi oina admission to bahogzare. School asi qualified amani train tawraba oza singna angang singda tunggia sa uhanduna takpitambiri. Pizariba kudong saba singa dudi mama mapa sap manaba angang ani natraga masidagi helabadi ani suba angangi oina sada kontra discount pizari aduga ahum suba angangi oina free admission pizari. Loinana relief camp natraga irang na sokalaba mafam singi damaktadi free admission pizari. Van service jahiga sanaraba sanaport Ningtina Samson Sajilaba classroom sing Luina CCTV camera January kun English ngani kun mga fawagi manungda admission tawrabadi sada yankai discount pizari akaknaba seat khar khaktani kudong saba si lobi ho ngasi mak office ta laktuna tanabi ho office hour 9 AM to 2 PM Amukana taram laksari makhataba pau DM College of Science ke Associate Professor Electronics Akham Joy Kumar Singhbu Deputation da Board of Secondary Education Manipur Bosem gi Chairman oina hablak pabu yaningdaba phongdoktuna Bosem gi staff singna wakat mifam sathakre ngasi ayuk Bosem gi staff singna babu parada leba Bosem gi office complex manungda wakat khongjang aduda lengakna tha asigi tarukta Akham Joy Kumar Singh Bosem gi Chairman oina hablak khiba order adu amuk hanna review tawiu amade atopa ama hapiu haiba demand kya tawkhe khongjang aduda saruk yakhiba amana Fongdorakhibada Akham Joy Kumar Singh haukiba chahi lising aniga tara tareta Bosem gi secretary oina appoint tawraba matung mathangi chahi lising aniga tara nipanda Bosem gi interim chairman oina ahen basars puhanki mahakna interim chairman oina lising ani tara nipanda thabak puri ngaida
ISSLCE result temper tawbagi wathokka mari leinana suspend tawbaga loinana mahaki hanagi department ta halhan khibaga loinana inquiry committee semduna thigatke masigi matung amuk lisingani kunmathoi da bosem gi chairman in charge oina hap khibaga loinana chahi asimakta da chahi ahum gi chairman oina bagi appoint tawrakhe bosem gi employees singi retirement gi chahi asi humpu da oi ing lising ani ga kunithoi gi february da Akham Joy Kumar Singh chahi humpu suduna thabak pothabagi matam oikhrabaso Recruitment Rules of the Manipur Secondary Education Act 1972 asibu semdoktuna retirement gi chahi humpu manga da sangdokhe masi Higher and Technical Education Department ki order gi mayoktane loinana mahakna bosem gi staff la na hapchilambaga loinana sel la na sizinaramba kaya gi wathok leiba mioi amabu amuk bosem gi chairman oina haplak liba ase staff sing na yaba ngamloi lengak na thokiba order adu amuk hana review tawbiduna atopa mioi amabu chairman hapiu phongdokhe wakat khongjang adu da kholau kya su laukhibaga loinana tungda police ki kangbu laktona wakat khongjang adu thugaikhe staff singi makha satharak pa khongjang oina pen down strike ngasidagi haukhre hiramasigi matangda bosem gi secretary na education commissioner da staff singna taliba demand sing asi yengshinbina ba cherol lamasu thakre hairi Kamjong District ki Kasong Khulenda Nongna Saba District Institute of Education and Training Diet ki Institute Building ama ngasi Chief Minister Nongthongbam Birena CM Secretariat tagi virtual gi khuthangda sangaduna miyamda khusinakhre ngasi ayuk pangthokiba sangabagi thoromaduda Education Minister Thongnaujam Basanta Kumar amade lenga ki makok thongba official singsu saruk yakhe Chief Minister na Diet ki Institute Building asi sangabaga mari leinana mahaki X handle da thagalak post amada ngasi sangariba sigumba center mapan hanadagi thabak tawhanba haukhre amade anauba ahum amasu athuba matamda sangaragani haina miyamda khanghalakpaga loinana lamdam asida teacher education gi lamda khumang chawsinna bo hotnabada Kamjong district ki miyam amade mari leinaba loisang singna lawriba thaudang asi lengakna hainingai leitana thagati haina phongdorakle Manipur Police na lokhalakpa section thaurangi manung sanna thibu humbagi thabak sathabada ngarang lona thingkraba RPF PLA gi active cadre ama Imphal West ki mafam amadagi fagat pangamkhre pharaba mioi adudi bungsa thodam atopa ming khamba chahi kunipane mak Imphal gi tongan tongan ba mafam singda leiba spa center singdagi senkhai thungkhai tawada chenaba misak amani hairi mangondagi mobile phone ama lupa listing amaga chamapan kun yauba wallet ama Aadhaar card ama amari registration number yaudaba car ama fagale haina police tagi fangba pau asina makha tari Manipur da lairiba lanai amadi lenga ki school singda National Commission for Protection of Child Rights NCPCR na develop tawkhiba Right to Education RTE Act lisingani mapangi matung mapung fana chatnaribra haiba yangsinnaba Manipur Commission for Protection of Child Rights MCPCR na Education S ki Directorate ta pautak pikre haiba ek asi mapung fana chatnaribra amade lanjenaduna leiriba mahairoi sing mainstream da purakpa ngamlabra haiba yangsinnaba MCPCR gi official singsu lanai amade lengake school singda inspection satharagani haina MCPCR gi chairperson Kaisam Pradeep Kumar na thokpa advisory amana education S ta khangan khre school inspection singa simapung fana sathaba yanaba education S na mari lainaba ZEO sing amade nodal officer sing da khangan khinabasu advisory asina makhatana hairi Manipur Fire Service ki Director L Nabasandra gi meeting makhada Mega Social Service cum Cleanliness Program amanga se ayuk pung taruk tagi hauraga Imphal gi Palace compound laiba Sri Sri Govindaji Temple amade masigi akoibada pangthokre Cleanliness Program asi Manipur Fire Service Headquarters Imphal amasung Fire Substation Thobal Mayang Imphal Nambol amade loitang khuno gi punna Fire Tender Taret Tata DI ama amade Bolero ama sizinaduna mapung fana pangthokpa ngamkhi
ꯊꯥ ꯑꯁꯤꯒꯤ 5ꯗꯒꯤꯅ 9 ꯐꯥꯎꯕ ꯑꯁꯥꯝꯒꯤ ꯖꯣꯇꯤ ꯆꯤꯇ꯭ꯔꯕꯟ ꯐꯤꯜꯝ ꯁ꯭ꯇꯨꯗꯤꯑꯣ ꯒꯨꯋꯥꯍꯥꯇꯤꯗ ꯄꯥꯡꯊꯣꯛꯈꯤꯕ 7ꯂꯛ ꯁꯨꯕ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯚꯦꯂꯤ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ 2024ꯗ ꯐꯤꯆꯔ ꯐꯤल्म ꯀꯦꯇꯦꯒꯣꯔꯤꯒꯤ ꯑꯣꯏꯅ ꯂꯪꯗꯥꯏ ꯑꯃ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤल्मꯒꯤ ꯗꯤꯔꯦꯛꯇꯔ ꯕꯤꯅꯣꯔꯟꯖꯟ ꯑꯣꯏꯅꯥꯝꯅ ꯕꯦꯁ ꯗꯤꯔꯦꯛꯇꯔꯒꯤ ꯃꯅꯥ ꯐꯪꯂꯛꯂꯦ꯫ ꯅꯣꯔꯊ ꯏꯁꯠꯀꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯐꯤल्म ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯐꯤल्म 150ꯒꯤ ꯃꯊꯛꯇ ꯁꯔꯨꯛ ꯌꯥꯕꯗꯒꯤ ꯂꯪꯗꯥꯏ ꯑꯃ ꯍꯥꯏꯔꯤꯕ ꯐꯤल्म ꯑꯁꯤ ꯈꯜꯂꯛꯈꯤꯕꯅꯤ꯫ ꯐꯤल्म ꯑꯁꯤꯗ ꯑꯃꯔ ꯃꯌꯥꯡ ꯂꯝꯕꯝ, ꯇꯣꯟꯊꯣꯏ ꯂꯩꯁꯥꯡꯊꯦꯝ, ꯑꯃꯔꯖꯤꯠ ꯔꯥꯖꯀꯨꯃꯥꯔ, ꯖय ꯕꯤꯗ꯭ꯌꯥ ꯅꯤꯡꯊꯧꯖꯥ, ꯍꯩꯁꯅꯥꯝ ꯏꯟꯗꯨꯅꯆꯤꯡꯕꯅ ꯃꯔꯨꯑꯣꯏꯕ ꯃꯃꯤꯔꯣꯏꯁꯤꯡ ꯑꯣꯏꯔꯤ꯫ ꯐꯤल्म ꯑꯁꯤꯒꯤ ꯔꯥꯏꯇꯔ ꯕꯤꯅꯣꯔꯟꯖꯟ ꯑꯣꯏꯅꯥꯝ, ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯔꯤꯁꯤ ꯊꯣꯛꯁꯣꯝ, ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯔ ꯇꯔꯨꯟ ꯋꯥꯡ ꯑꯃꯗꯤ ꯑꯦꯗꯤꯇꯔꯅ ꯑꯂꯝ ꯊꯥꯅꯤꯜꯅꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯅ ꯇꯦꯔꯣꯔꯤꯁꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯍꯌꯠ ꯇꯍꯔꯤꯔ ꯑꯜ ꯁꯝꯅ ISDS ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯃꯤꯗꯜ ꯏꯁꯠꯀꯤ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯁꯤꯔꯤꯌꯥꯒꯤ ꯗꯃꯁꯀꯁ ꯍꯥꯏꯔꯤꯕ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯈꯨꯗꯨꯝ ꯆꯜꯂꯦ ꯍꯥꯏꯅ ꯉꯔꯥꯡ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯁꯤꯔꯤꯌꯥꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯥꯔꯃꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯁꯤꯔꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯕꯥꯁꯔ ꯑꯜ ꯑꯁꯥꯗ ꯉꯔꯥꯡ ꯑꯌꯨꯛ ꯗꯃꯁꯀꯁꯇꯒꯤ ꯐ꯭ꯂꯥꯏꯠ ꯑꯃ ꯇꯣꯡꯗꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯆꯦꯟꯈꯤꯗꯨꯅ ꯃꯤꯔꯣꯠ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨ ꯃꯍꯥꯛ ꯃꯥꯁꯀꯥꯎꯗ ꯑꯦꯁꯥꯏꯂꯝ ꯂꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯑꯄꯣꯛꯄ ꯍꯐꯦꯖ ꯑꯜ ꯑꯁꯥꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯕꯁꯔ ꯑꯜ ꯑꯁꯥꯗ ꯀꯨꯝꯖꯥ 2002ꯗ ꯁꯤꯔꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯃꯍꯨꯠ ꯁꯤꯜꯍꯧꯗꯨꯅ ꯂꯩꯉꯥꯛꯂꯛꯈꯤꯕꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯁꯨꯄꯔ ꯄꯥꯋꯔ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛ ꯀꯌꯥ ꯑꯃꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯗꯤꯛꯇꯦꯇꯔ ꯑꯃꯅꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛꯂꯣꯟꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯁꯤꯔꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯛꯄꯗꯒꯤ ꯍꯧꯈꯤꯕ ꯆꯍꯤ 14 ꯑꯁꯤꯗ ISDSꯅ ꯂꯨꯆꯤꯡꯕ ꯂꯥꯜꯍꯧꯂꯨꯞꯅꯤ ꯍꯥꯏꯔꯤꯕ ꯁꯤꯔꯤꯌꯟ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯀ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯥꯟ ꯇꯧꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ISDSꯀꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯗꯃꯁꯀꯁꯀꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯤꯇꯤꯁꯤꯡꯗ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯔꯛꯇꯨꯅ ꯉꯔꯥꯡ ꯑꯌꯨꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯈꯤꯕꯅꯤ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯅ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯆꯠꯊꯔꯤꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯍꯥꯏꯅꯔꯤꯕ ꯁꯤꯔꯤꯌꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯀꯔꯝꯕ ꯑꯍꯣꯡꯕ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕ ꯑꯗꯨꯗꯤ ꯇꯝꯕ ꯉꯝꯗ꯭ꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯁꯤꯔꯤꯌꯥꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯗꯃꯁꯀꯁꯇ ꯂꯩꯔꯤꯕ ꯏꯟꯗꯤꯌꯟ ꯑꯦꯝꯕꯦꯁꯤꯒꯤ ꯑꯣꯐꯤꯁꯁꯤꯡ ꯍꯧꯖꯤꯛꯁꯨ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯦꯝꯕꯦꯁꯤ ꯑꯁꯤꯒ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯁꯤꯔꯤꯌꯥꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯇꯣꯏꯅ ꯌꯦꯡꯁꯤꯟꯗꯨꯅ ꯇꯉꯥꯏꯐꯗꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯂꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ꯫ ꯃꯅꯤꯄꯨꯔ ꯀ꯭ꯔꯤꯀꯦꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯗꯨꯅ ꯇꯤꯝ 15ꯅ ꯁꯔꯨꯛ ꯌꯥꯔꯒ ꯒ꯭ꯔꯨꯞ 2 ꯈꯥꯏꯔꯒ ꯃꯣꯗꯦꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯃꯗꯤ ꯑꯣꯔꯤꯌꯦꯟꯇꯦꯜ ꯀꯣꯂꯦꯖ ꯒ꯭ꯔꯥꯎꯟꯗ ꯊꯥ ꯑꯁꯤꯒꯤ 6ꯇꯒꯤ ꯍꯧꯗꯨꯅ ꯆꯠꯊꯔꯛꯂꯤꯕ 3ꯁꯨꯕ MNCA ꯁꯨꯄꯔ ꯄ꯭ꯂꯦꯠ ꯇꯣꯔꯅꯥꯃꯦꯟꯠꯀꯤ ꯉꯁꯤ ꯃꯣꯗꯦꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯃꯗꯤ ꯑꯣꯔꯤꯌꯦꯟꯇꯦꯜ ꯁ꯭ꯀꯨꯜ ꯒ꯭ꯔꯥꯎꯟꯗ ꯁꯥꯟꯅꯈꯤꯕ ꯃꯦꯆꯇ ꯐꯣꯔꯁ ꯈꯦꯇ꯭ꯔꯤꯒꯥꯎꯅ UCC ꯀꯥꯡꯆꯨꯞ ꯔꯣꯗꯄꯨ ꯔꯟ 19ꯗ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯃꯦꯆ ꯑꯁꯤꯗ ꯐꯣꯔꯁꯅ ꯑꯍꯥꯟꯕ ꯏꯅꯤꯡꯁ ꯕꯦꯇꯤꯡ ꯇꯧꯗꯨꯅ ꯑꯣꯚꯔ 38ꯒ ꯕꯣꯜ 2ꯗ ꯋꯤꯀꯦꯠ ꯂꯣꯏꯅ ꯇꯨꯔꯒ ꯔꯟ 162 ꯂꯧꯈꯤꯕꯗ UCCꯅ ꯑꯅꯤꯁꯨꯕ ꯏꯅꯤꯡꯁ ꯕꯦꯇꯤꯡ ꯄꯥꯏꯈꯤꯕꯗ ꯑꯣꯚꯔ 38ꯒ ꯕꯣꯜ 5ꯗ ꯋꯤꯀꯦꯠ ꯂꯣꯏꯅ ꯇꯨꯗꯨꯅ ꯔꯟ 158 ꯈꯛ ꯂꯧꯗꯨꯅ ꯃꯦꯆ ꯑꯁꯤ ꯃꯥꯏꯊꯤꯈꯤ꯫ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯒꯤ ꯉꯁꯤ ꯃꯣꯏꯖꯤꯡ ꯄꯕ꯭ꯂꯤꯛ ꯒ꯭ꯔꯥꯎꯟ ꯊꯧꯕꯥꯜꯗ ꯁꯥꯟꯅꯈꯤꯕ ꯃꯦꯆꯇ ꯑꯜ ꯑꯃꯤꯟ ꯂꯤꯂꯣꯡꯅ ꯔꯟ 19ꯗ TCM-DC ꯊꯣꯡꯖꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯃꯦꯆ ꯑꯁꯤꯗ ꯑꯜ ꯑꯃꯤꯟꯅ ꯑꯍꯥꯟꯕ ꯏꯅꯤꯡꯁ ꯕꯦꯇꯤꯡ ꯇꯧꯗꯨꯅꯏꯅꯤꯡꯁꯀꯤ ꯑꯄꯤꯕ ꯑꯣꯚꯔ 35 ꯂꯣꯏꯕꯗ ꯋꯤꯀꯦꯠ 9 ꯇꯨꯔꯒ ꯔꯟ 212 ꯂꯧꯈꯤ꯫ ꯑꯅꯤꯁꯨꯕ ꯏꯅꯤꯡꯁꯇ TCM-DCꯅ ꯕꯦꯇꯤꯡ ꯇꯧꯔꯒ ꯔꯟ 203 ꯂꯧꯗꯨꯅ ꯃꯦꯆ ꯑꯁꯤ ꯃꯥꯏꯊꯤꯈꯤ꯫ ꯆꯠꯊꯔꯛꯂꯤꯕ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯒꯤ ꯍꯌꯦꯡ ꯁꯥꯟꯅꯒꯗꯕ ꯃꯦꯆꯁꯤꯡ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗꯒꯤ ꯌꯩꯊꯣꯛꯂꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯀ꯭ꯔꯤꯀꯦꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯈꯪꯍꯜꯂꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯀ꯭रिꯀꯦꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯗꯨꯅ ꯂꯥꯏꯔꯦꯟꯖꯝ ꯄꯕ꯭ꯂꯤꯛ ꯒ꯭ꯔꯥꯎꯟꯗ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 2ꯗꯒꯤ ꯍꯧꯗꯨꯅ ꯆꯠꯊꯔꯛꯂꯤꯕ 7ꯁꯨꯕ MNCA ꯄ꯭ꯂꯦꯠ ꯇꯣꯔꯅꯥꯃꯦꯟꯠꯀꯤ ꯉꯁꯤ ꯂꯥꯏꯔꯦꯟꯖꯝ ꯄꯕ꯭ꯂꯤꯛ ꯒ꯭ꯔꯥꯎꯟꯗ ꯁꯥꯟꯅꯈꯤꯕ ꯃꯦꯆꯇ SDC ꯂꯥꯏꯐꯝ ꯈꯨꯅꯧꯅ ꯋꯤꯀꯦꯠ 8ꯇ YPHU ꯂꯥꯏꯔꯤꯛ ꯌꯦꯝꯕꯝ ꯂꯩꯀꯥꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤ꯫ ꯃꯦꯆ ꯑꯁꯤꯗ YPHUꯅ ꯑꯍꯥꯟꯕ ꯏꯅꯤꯡꯁ ꯕꯦꯠ ꯄꯥꯏꯗꯨꯅ ꯑꯣꯚꯔ 32ꯒ ꯕꯣꯜ 2ꯗ ꯋꯤꯀꯦꯠ ꯂꯣꯏꯅ ꯇꯨꯔꯒ ꯔꯟ 105 ꯂꯧꯈꯤꯕꯗ SDCꯅ ꯕꯦꯠ ꯄꯥꯏꯗꯨꯅ ꯑꯣꯚꯔ 12ꯒ ꯕꯣꯜ
bol amada wicket ahum turaga run chamaga nipan loduna match asi mai pakhe Khangabo public ground sanakiba match da sedo thangmai banna ran chama tara tereta SU Sagolban bu maithiba pikre match asida sedo na ahan innings bet paiduna over kunipan loibada wicket teret turaga run chamaga marifu mathoi loduna target run chama marifu ni thoi thamkhibada SU na anisuba innings betting tawduna over 18 ga ball amada wicket loina turaga run humpu mari khak loduna match ase maithikhe satharagliba tournament na sige hayeng match lairoi Manipur Veteran Cricket Association Sinduna Ngarangdagi Langthabal Public Ground Team Taranipan Group Marida Saruk Yaraga Satharakliba Kunmathoi Suba Manipur Veteran Cricket Tournament ki ngasi sanakiba match ta LCCC Lilong Sajingna YCC Wangkhaibo run kuntrama panda maithiba pikre match asida LCCC na ahanba innings betting tawduna innings ki apiba over kuntra loibada wicket nipan turaga run chaniga tarani thoi laukhibada YCC na nishuba innings betting tawduna innings ki apiba over kuntra loibada wicket taret turaga run samaga humphudra humdoi lauduna match asi maithike match asi ki mic pakraba LCCC gi sanaroi S Surjitna man of the match ki title lokhe Satharakliba tournament asigi hayeng match lairoi tha sigi taramathoida SNC Sangai Pro amadi BSC Brahmapur Chuthekna sanaragani Assam Rifles ki Civic Action Program gi sarukama oina Manipur Hockey na sinduna ngarangdagi nupa gi team Taruk amadi nupi gi team manga na saruk yaraga Khuman Lampak Sports Complex ki Hockey Stadium da satharakliba ahanba DGAR Under Men's and Women's Hockey Tournament ki ngasi sanakiba nupi kanglup ki match singda KISSC Khongmanna PHAM Thangmaiban bu goal taret sinoda maithiba pikhi atopa match ta Hockey Union Larek Yengbam Lekai na Thobal Hockey bu goal manga sinoda maithiba pikhi tournament asigi ngasi sanakiba nupi kanglup ki amata ngairaba match ta YCCIC Kontha Ahalupna Thobal Hockey bu goal manga sinoda maithiba pikhi hayang tournament asigi match lairoi Manipur Basketball Association senduna nupagi team tarani thoi amadi nupi gi team ahum na saruk yaduna Brahmapur Nahabam Basketball Court ta tha sigi taruk tagi hauduna satharagliba kunmari shuba senior basketball championship king asisana ki banupa kanglup ki match singda St Xavier School Mazurona CDVA Chandelbu basket nifu taret kunma thoida maithiba pikre Atopa match da Model Club Chingam Khana DSWC Nahabambu basket humpunipan kuntra manga da maithiba pikhi match amadana ESU Wangkhaina TDBA Thaubalbu basket marifudra mathoika yangkhai manga da maithiba pikhi Loisilakpada maroi bapau amuka hana pizari Numit tara mangani Fazil Laklaba Fauba Kamal Babugi Langla Langjin Khangdana Lairaklabada Mahakiloina Biamadi Imagi Mairagi Convener Yauna Mioi Kharana Governor Unabal Lakpada Police na Makhoibu detain tawduna thamkhre Numit kun humdoini chupna Manipur gi district mapanda mobile internet data service sing thingziluraba matung masidagi hauna amuk matam kharagi oina komthokkhre Jiribam the Fatba Mioi Kharan Insil Laga Mahousadagi Lazaramba ing Tappa Thugai Rakhibani Haina Chief Minister Nongthombam Biren Singh na Phongdokkhre Amadi None District ki Rationing Agent Singi Pifam Thokpa Honorarium Pithoktana Thambagi Mayokta JSC na ngasi Nongyaidagi National Highway Kuntra Tareta Matang Kaktaba Economic Blockade Lauthokkhre ISCOM News na pizaba ngasi nongmagi oiba Manipuri pau matang asid loizare mining tabiri ba punamakpo amuka na khurumjari